Imphal West District ke manung chan laiba Kadangband Chingthak kuki khulai paiba singalan thengnabada Meeoi kayagi thawai kalam laga maraiba kidamak thawai na pontha pi khiba Athouba Nongthombam Michael amade Meishnam Khaba atopa ming ibum chage thawai yaodraba hakchang Meeoi lishing kayana ikai khumnabu ulaba matong ngasi Kadangband Mahadev Chingthak leirol chankhre Meeoi lishing kayagi tengthakhol na Kadangband Chingmai duma pumnin ninkhre Athouba ni ki thawai yaodraba hakchang ngasi ayok pung tararom taba duwaida Arambai tengol gi tengoloi lishing kayana lamfel pata leiba Regional Institute of Medical Sciences RIMS ki Miriel sangdagi lauraba matong meyam gi oiba khongchat amaga loinana Athouba ani asige masa masa gi ponafam lamdamda lai gi oiba thoram sing pangthokna pukhi Athouba ni ki thawai yaodraba hakchang sing adu mayum gi sumang koiraba matong yum amadi laikai gi mi singna haikal laikat tamkhi Tungda Arambai tengol gi tengoloi singna Athouba ni gi thawai yaodraba hakchang animak Kadangband Mahadev Chingthak puraktuna lining laison yoiba thoram sing pangthokhi Loinana miyam na Athouba ni gi mafamda hai leikatuna ikai khumna bot laga Athouba ni gi thawai yaodraba hakchang malem gi leisada leirol chankhe panbayai Athouba ni asi haukiba January gi tang 30 gi numit yungba matong pung 3:30 taba duwaida Kadangband Chingthak masing yamlaba kuki khulai paiba singna question duna faraba matong tamthina hatopikhibani